Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi muglawbirasi video call darong tabi kuntra suba tangka Sauningba fana leirabasu mabu ubada kaungang torakani khallubani adubu ma uraga leithokpa matawduna awabagi mairi thamoida khajik chuwa horakpani School dress to hongna ngasigi nganbagi mataw adu ningsing matway adu nungaizaramdi Khangauda honglakliba nganbagi matawsida makok adu chamamnari wakalsu chachat khali Magi seibu tastingna saukrabazala aibu lale haizarasirane maye ke hairadi saufamdi thoktabani adubu aigi thamoisinadi nangbu sauge haibasu ngamdi warabasu ngamloi Wakalgi pakte tauringai tungmang kanasu yengdi changdi kanagi khonjalsu Daugthari hojiksu adumak ipaktuda mamana kauduna changlakliba dusu tahaudre machana tamalaktabaduda ibemcha amuksu khon kalapna machabu kaurai Bem ho bem haima mashibu karinune kaurisi tadrisibo haina kagi thong adu hangdorai thong hanglakpagi makolda leiramba sangsargi thong hangdokpirakpagum gyan lai Taido lakthokna kauduna changlakliba mamada karino haibagumna yenglai Nanado panglobo nangbo ngasaidagi kauris tadro Tahodre mama Nafido hongba loraga satkumlo Hoi mama Wahai kharado hairamlaga ibemcha thokre Sylvia su school dress hongbado hatu loshilaga makhada kumlai Nimidangi matamni Sylvia mapukning waraduna karina fagadagi haina kok thadaba horakli khanba yaba khalaba matungda nganbagidi chanajaba marup rasta call tawraga makoyani gi saunabagi maram khangalagi lepli rasta bu hairabadi khajikta oirabasu magi awaba du kokadra khali minute sani bu khalaba matung rasta call tawduna mana hayi khaliba pumba hairami rasu Sylvia na hairakliba wado munna tari thoidokna nganbagi magun su khangbana wari du taraga Mana khangjaba wafum khara phangdorai nganbadi nupini irang frang tawbase kaya pamdawni hanadagi so hawna nupina langsinabase yadabni madi adu ai irang tawbas nati langbas nati ngayaktang khakni adusu mamaga chatminai ni aina luhongbari yawrubas nati khangre daisu kai haidino sawkragadi thempham khangdabni nganbase luhongfam haise Mi shutin banina mi amaga wari sanaba adaidi awatpa leibagi chenthok chensin tawba adum nin batabani mi yam leiradi aina langdana irang tawbus nati aduga madi engonda sauzilamnaga aigi number ga block hapkhre adu ai kai hayoba Sylvia nungaitaba problem adu solve tawbada khajikta oirasu magi mateng pangadra wakacharubani kangsinadaba iyang na haidorakpa raski matawduda ikaiba nungaitaba amuk fawale Ai kharadi waba fawi larik su paba yade exam ga thaning ma phawdre is adugibu ai haigi nganbada yare hairunu da ai kaire madiko oidaba ngangbasi yadabani maga nushinaradi nang kharadi waba tare maramdi madi nupina nupana haga langbase suke haigi yadabani adagi nupina langshinaba ngausinabasisu madi yadabani aibu nupaga langshinaba manbrane Mandida sum haibani nganbagi wakalon aina khangba khrado nangsu dum loinara khanglakani aina haidrasu Noibu aigi phata pau ngasi phawda tabrane Tadrida dubudi fare ai thamlagi nganbada call tokige Hoi Sylvia gi phone ka kre aduga nganbada muk call tawrai Hello game house hairo Game ga ngai ko wam ta haige Kai wanu Sylvia ga wari sadro Rasna Sylvia palakpatuda nganba wathaiduna hare as toksida kaiginoba Sylvia du nungaitana phone tawraga hare ware larika paba yade exam ga thaningde kaina lori he mi mama ga chatminei lohongba chatlido adusu kuibana te ngayaktang khakni nangna sawrido as adu yati se aduri kaige selida pau fore karum kandage Kuidrida Oh aduga nang engon dadi haidaba fazana wari saraga oina haigina tawba
ꯐꯔꯦꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯪ ꯀꯔꯤ ꯈꯜꯂꯤꯕ ꯀꯩ ꯈꯟꯗꯣꯔꯤꯒꯦ ꯁꯦꯂꯤꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯍꯧꯖꯤꯛꯄꯨꯗꯤ ꯐꯖꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯦꯗ ꯑꯗꯨꯅ ꯑꯩ ꯁꯤꯜꯚꯤꯌꯥꯒ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯐꯥꯎꯅꯅꯤꯡꯗ꯭ꯔꯦ ꯌꯥꯝ ꯀꯨꯏꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯁꯤꯜꯚꯤꯌꯥꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ ꯑꯁ ꯑꯗꯨꯏꯁꯨ ꯑꯩ ꯁꯦꯂꯤꯕꯨ ꯅꯨꯡꯁꯤ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯔꯦꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯁꯤꯗꯧꯔꯤꯒꯦ ꯑꯩꯅ ꯊꯧꯑꯣꯏꯕꯤꯗ꯭ꯔꯗꯤ ꯐꯔꯦꯁꯦ ꯑꯗꯨꯕꯨꯗꯤ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯅꯤ ꯑꯦꯛꯖꯥꯝꯁꯦ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯄꯥꯎꯗꯣ ꯈꯔ ꯐꯥꯎꯕꯤꯌꯨ ꯍꯣꯏ ꯑꯦꯛꯖꯥꯝ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯁꯥꯔꯒꯦ ꯂꯣꯏꯕꯗꯩꯗꯤ ꯇꯨꯃꯤꯟꯅ ꯍꯦꯛ ꯂꯩꯔ ꯂꯣꯏꯔꯦ ꯑꯩꯅ ꯊꯧꯑꯣꯏꯗ꯭ꯔꯗꯤ ꯃꯥꯁꯨ ꯃꯁꯥꯅ ꯑꯗꯨꯝ ꯇꯜꯂꯛꯑꯗꯧꯅꯤ ꯍꯣꯏ ꯑꯗꯣ ꯁꯦꯂꯤ ꯏꯕꯥꯅꯤ ꯍꯟꯖꯤꯟꯅꯕꯒꯤ ꯋꯥ ꯑꯝꯐꯥꯎ ꯍꯥꯏꯔꯨꯅꯨꯀꯣ ꯁꯤꯜꯚꯤꯌꯥꯗꯗꯤ ꯍꯥꯏꯔꯣꯏꯗ ꯑꯩꯗꯤ ꯑꯗꯨꯝ ꯀꯩꯝꯇ ꯈꯪꯗꯕ ꯁꯥꯔꯒ ꯂꯩꯔꯗꯧꯅꯤ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯔꯁꯤ ꯁꯣꯝꯗꯁꯨ ꯁꯤꯜꯚꯤꯌꯥꯗꯨ ꯋꯥꯆꯞꯇ ꯋꯥꯍꯩ ꯈꯔ ꯏꯗꯨꯅ ꯁ꯭ꯇꯦꯇꯁ ꯊꯝꯂꯤ ꯑꯩ ꯑꯦꯛꯖꯥꯝꯒ ꯑꯝꯇ ꯊꯥꯔꯔꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯉꯥꯟꯕꯁꯨ ꯁ꯭ꯇꯦꯇꯁꯇꯨ ꯌꯦꯡꯗꯨꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯏ ꯀꯔꯤꯒꯤ ꯑꯦꯛꯖꯥꯝ ꯊꯥꯔꯣꯏꯗꯣꯏꯅꯣ ꯋꯥꯆꯞꯃꯛꯇꯤ ꯕ꯭ꯂꯣꯛ ꯄꯤꯗꯕꯅ ꯅꯝꯕꯔꯁꯨ ꯁꯦꯐ ꯂꯩꯅꯕꯅ ꯑꯃꯅ ꯑꯃꯒꯤ ꯁ꯭ꯇꯦꯇꯁꯇꯤ ꯎꯅꯔꯤꯕꯅꯤ ꯁꯤꯜꯚꯤꯌꯥꯅ ꯑꯦꯛꯖꯥꯝ ꯊꯥꯔꯣꯏ ꯍꯥꯏꯕꯗꯨꯗꯅꯤ ꯉꯥꯟꯕꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯈꯤꯕꯁꯨ ꯁꯣꯝꯗꯅ ꯅꯨꯄꯤꯗꯨꯗꯤ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯋꯥꯔꯝꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯕꯒꯨꯝ ꯍꯦꯛ ꯈꯜꯂꯤ ꯏꯆꯝ ꯆꯝꯕ ꯉꯥꯟꯕꯒꯤ ꯃꯦꯁꯦꯖ ꯑꯃꯗ ꯇꯟꯖꯥꯁꯤ ꯅꯥꯟꯊꯣꯛꯈꯤꯒꯗꯕ ꯄꯥꯝꯃꯨꯏ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯑꯋꯥꯕꯗꯨꯁꯨ ꯐꯣꯡꯗꯣꯛꯂꯛꯂꯤ ꯅꯪ ꯁꯥꯎꯕ ꯐꯔꯣ ꯑꯩ ꯋꯥꯔꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯅꯨ ꯂꯥꯏꯔꯤꯛ ꯄꯥꯎ ꯅꯪ ꯁꯥꯎꯕ ꯐꯔꯣ ꯍꯥꯏꯕ ꯑꯩ ꯌꯥꯝ ꯋꯥꯔꯦꯕ ꯈꯔ ꯌꯥꯝꯅ ꯋꯥꯈꯣ ꯑꯗꯨꯗꯤ ꯃꯤꯅ ꯑꯩ ꯋꯥꯔꯦ ꯍꯥꯏꯔꯒ ꯃꯇꯨꯡꯗꯗꯤ ꯑꯣꯏꯗꯕ ꯉꯥꯡꯈꯤꯗ꯭ꯔꯥ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯗꯕ ꯍꯥꯏꯔꯔꯣꯏꯌꯦ ꯁꯦꯡꯉꯦꯀꯣ ꯑꯁꯦꯡꯕꯅꯦ ꯍꯥꯏꯔꯔꯣꯏꯕ ꯑꯩ ꯂꯥꯟꯖꯔꯦ ꯉꯥꯛꯄꯤꯌꯨ ꯍꯣꯏ ꯉꯥꯛꯄꯤꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯝꯕꯔ ꯕ꯭ꯂꯣꯛ ꯇꯧꯔꯤꯗꯣ ꯍꯥꯡꯉꯨ ꯍꯣꯏ ꯀꯩꯒꯤꯅꯣ ꯉꯁꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯀꯧꯔꯛꯇ꯭ꯔꯤꯗꯣ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯀꯧꯔꯛꯄ ꯀꯩ ꯀꯥꯏꯒꯦ ꯑꯩꯗꯤ ꯏꯀꯥꯏꯕꯩꯅꯦ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯗꯦ ꯑꯩ ꯎꯔꯒ ꯑꯗꯨꯝ ꯂꯩꯊꯣꯛꯏ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯅꯦꯠ ꯑꯣꯐ ꯇꯧꯔꯣ ꯌꯥꯔꯦ ꯂꯥꯏꯔꯤꯛ パꯔꯣ ꯑꯗꯨꯒ ꯇꯨꯝꯃꯣ ꯁ꯭ꯇꯦꯇꯁꯇꯅꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔ ꯂꯩꯔꯅꯨ ꯍꯣꯏ ꯅꯪꯗꯤ ꯑꯩꯁꯨ ꯑꯣꯐ ꯇꯧꯔꯗꯧꯅꯤ ꯅꯪ ꯍꯥꯟꯅ ꯇꯧꯔꯣ ꯍꯣꯏ ꯇꯧꯔꯒꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯑꯣꯟ ꯂꯩꯔꯛꯀꯅꯨꯀꯣ ꯍꯣꯏ ꯑꯁꯨꯝꯅ ꯃꯦꯁꯦꯖ ꯉꯥꯏꯍꯥꯛ ꯊꯥꯅꯔꯕ ꯃꯇꯨꯡ ꯉꯥꯟꯕꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯦꯠ ꯑꯣꯐ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯏꯜꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯄꯥꯎ ꯐꯥꯎꯔꯛꯄꯗꯨꯗꯗꯤ ꯋꯥꯈꯜꯗꯨ ꯈꯔꯗꯤ ꯍꯔꯥꯎꯖꯔꯦ ꯀꯨꯏꯅꯗꯤ ꯋꯥꯔꯤ ꯁꯥꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯕꯅꯤ나 ꯎꯄꯥꯏ ꯂꯩꯇ ꯄꯥꯎꯗ ꯑꯣꯏꯔꯁꯨ ꯐꯥꯎꯕꯤꯔꯛꯂꯤ ꯐꯔꯦ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯄꯦꯟꯊꯣꯛꯆꯔꯤ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯃꯦꯁꯦꯖ ꯉꯥꯏꯍꯥꯛ ꯊꯥꯅꯔꯕ ꯃꯇꯨꯡ ꯉꯥꯟꯕꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯦꯠ ꯑꯣꯐ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯏꯜꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯄꯥꯎ ꯐꯥꯎꯔꯛꯄꯗꯨꯗꯗꯤ ꯋꯥꯈꯜ ꯑꯗꯨ ꯈꯔꯗꯤ ꯍꯔꯥꯎꯖꯔꯤ ꯀꯨꯏꯅꯗꯤ ꯋꯥꯔꯤ ꯁꯥꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ ꯄꯥꯎꯗ ꯑꯣꯏꯔꯁꯨ ꯐꯥꯎꯕꯤꯔꯛꯂꯤ ꯐꯔꯦ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯄꯦꯟꯊꯣꯛꯆꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯋꯥꯈꯜꯗꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯗꯨꯗ ꯑꯣꯏꯔ ꯃꯥꯜꯂꯤ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛꯇꯒ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕꯗꯧꯅ ꯄꯨꯡ ꯐꯥꯅ ꯊꯦꯡꯂ ꯐꯥꯎꯕ ꯇꯨꯝꯗꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩ ꯄꯨꯡ ꯌꯦꯡꯂꯨꯕꯗ 11:45 ꯃꯨꯛ ꯇꯥꯔꯝꯂꯦ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯖꯕꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯄꯨꯡꯁꯤ ꯌꯥꯝꯅ ꯉꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯁꯤꯜꯚꯤꯌꯥꯒꯤ ꯃꯐꯝꯗꯗꯤ ꯊꯦꯡꯉꯤ ꯐꯅ ꯊꯦꯡꯐꯥꯎ ꯄꯥꯔꯤꯁꯤꯅꯤ ꯈꯟꯖꯔꯤꯕꯁꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯒ ꯇꯨꯝꯅꯕ ꯍꯤꯞꯊꯔꯛꯏ ꯇꯟꯖꯥꯗꯨꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯏ ꯆꯤꯡꯂꯦꯟꯒꯤ ꯑꯣꯏꯔꯝꯃꯤ ꯃꯦꯁꯦꯖꯅ ꯑꯁꯨꯝꯅ ꯊꯥꯔꯛꯂꯤ ꯂꯥꯏꯔꯤꯛꯀ ꯄꯥꯗꯅ ꯇꯨꯝꯂꯕꯣ ꯅꯪꯕꯣ ꯁꯤꯜꯚꯤꯌꯥ ꯃꯦꯁꯦꯖꯇꯨ ꯄꯥꯔꯒ ꯅꯣꯛꯏ ꯅꯣꯛꯅꯤꯡꯕ ꯋꯥꯍꯩꯃꯛꯁꯨ ꯅꯠꯇꯦ ꯑꯣꯖꯥ ꯑꯃꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯀꯥꯏꯅ ꯅꯣꯛꯂꯤꯔ ꯀꯩꯅꯣ ꯃꯦꯁꯦꯖꯇꯨ ꯄꯥꯅ ꯅꯣꯛꯐꯦꯠ ꯇꯧꯕꯅꯤ ꯍꯟꯁꯤꯔꯥ ꯍꯜꯂꯣꯏꯁꯤꯔꯥ ꯈꯟꯖꯥꯟꯅꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛꯁꯨ ꯃꯦꯁꯦꯖ ꯑꯃꯒ ꯊꯥꯖꯤꯜꯂꯛꯏ ꯅꯪꯒꯤ ꯄꯣꯠꯁꯛ ꯑꯃ ꯑꯩꯉꯣꯟꯗ ꯂꯩꯔꯤꯀꯣ ꯍꯟꯗꯛꯀꯤ ꯃꯦꯁꯦꯖꯁꯤꯗꯤ ꯄꯥꯔꯒ ꯁꯤꯜꯚꯤꯌꯥ ꯉꯛꯆꯥꯅꯔꯒ ꯂꯩ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯏ ꯑꯗꯨꯕꯨ ꯈꯟꯕꯗ ꯊꯣꯛꯇ꯭ꯔꯦ ꯇ꯭ꯌꯨꯁꯟ ꯆꯠꯄꯗꯒ ꯄꯦꯟ ꯂꯥꯡ ꯀꯥꯎꯔꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯁꯨ ꯑꯃꯠꯇ ꯋꯥꯗꯅ ꯁꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯖꯥꯅꯔꯛꯏ ꯀꯩꯀꯩꯅꯣ ꯍꯥꯏꯅ ꯅꯤꯡꯁꯤꯡꯅꯕꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯁꯤꯜꯚꯤꯌꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯈꯪꯅꯤꯡꯕꯅ ꯁꯤꯜꯚꯤꯌꯥ ꯍꯟꯗꯛꯇꯤ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯄꯤꯈ꯭ꯔꯦ ꯁꯥꯔ ꯑꯩꯒꯤ ꯀꯩ ꯄꯣꯠꯁꯛꯅꯣ ꯁꯣꯝꯗ ꯆꯤꯡꯂꯦꯟꯁꯨ ꯍꯟꯗꯛꯇꯤ ꯁꯤꯜꯚꯤꯌꯥꯒꯤ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯎꯔꯒ ꯅꯣꯛꯃꯤ ꯇꯧꯅ ꯄꯥꯔꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯇꯥꯏꯞ ꯇꯧꯗꯨꯅ ꯊꯥꯈꯤ ꯁꯨꯝ ꯂꯩꯖꯔꯁꯅꯨ ꯂꯥꯏꯔꯤꯛꯀ ꯄꯥꯗ꯭ꯔꯕꯣꯃꯤ ꯅꯪꯕꯣ ꯄꯥꯏꯌꯦ ꯁꯥꯔ ꯂꯣꯏꯗ ꯉꯥꯏꯔꯤꯌꯦ ꯇꯨꯝꯒꯦꯅ ꯇꯧꯔꯤꯌꯦ ꯑꯣ
Fare fare tumo nang exam loi numit oina pirage. Sir, aigi kemta sir hoida ka hobas leti kai pot oidino sir le haise. Sylvia na khangning na hanglakli badu paraga momo nokli aduga makata na reply pirudri phone du lock tokshilaga nakal gi table du da thamkre aduga tapna hipthakre. Sylvia ri kari pot oidino kanna khalle sukanadri karino haiba khangba ngamdri aduna masu tumshinaba tawri. Ashumna hawkre numit kharani su Sylvia hoigi exam su mathang thagiduna subject amakhaktang ngairi loigadawba. Sylvia ga nganbaga su khara khatna khara sauna paudi dom faunari toina makti wari sanade. Suresh ki nupi su Suresh na family ba dukan du khangba oina Suresh ki manakta nganbaga punna chatlami. Somna thaubasu thabang mafam janaba thoglai aduga mangol gi ukhong du da thetliba mingshel du da masamdu semli mama induna sumangda phi suna sina hairei. Sum leibanadi yaroi ko karino wakhalamadi khanba phai ari boiraga sum lei hairaba nangbu ima sonbise khare yamna othi khaliraba. Mama na haining lebadu chapchana khangbana masamda haifet semnaga mama gi manakta lai aduga tapna famlaga hairei. Ma aisu khangdaba nati khalibani adubu aina he khoidajaba mise poktribra kaina thingnadi aisu aiga punsi chupa leminar kadawribanina aina pamjaba aigi thamoina khoidajaba misak to heningi aina pamdaba miga lemine do sharupudi nabi thidabana hena fai khali. Machagi wahaiduda suriba fidu kanna noiduna hairei. Karino ne asuk chawba lamdam sidabu asuk kuina pakhang oirakpaduda nangna pamjaba mise amatta hek yawdraba ore imagi bungo. Thauba nokfet tawna khangdi yawdraba thengnadri. Nangi aduna di yaruyi Manipur sida nangi apamba yawdrabanina aina pamba muk thiba tare aduga luhongnaba tawsi. Ma ai sana tizage soidana thengnani laibudi lerongani aduda aina thabak chinmanbasida thengnadaba oirongani. Hey urei parei tawnu aidine aina pamba ima oina thiba chatladawni ko. As ima wanabani chatluranu aina thirago oina angang khara oiba masakado khara fajaba ma isana khangna puraklageba. Nasaga janaba thige haidraga anganga su pamni maline nasaktuga. Sakta sinane angang loba janani khalaga angang oina thige harise. Hey aingonda thok mong sananu phagi nati imana harise. Hoi mima matamga kuina lorore imana pamjabado soidana thunganaba tawrage. Imasu ichana pamjabi misaktu thengna hanbiyu haina lai kuramba yarmo ai thengi chatlage. Asumna mamabu themduna harau halamnaga thaubasu thabak mafam chatkre mamasu fi suna yenghauri machana chatkibado. Nganbu hoisu dukan mafam adu yoraklami ngayak famduna leiraga potfamdagi yinsang napi leirusi haiduna nganbabu dukanda lehelamnaga mayambaga matai magadu yinsang napi yonfamlomda chatkre. Nakallamadana Selishu mamaga bazarda laklami gari machada lakpani mafam chana khamlamnaga mama macha anima bazar manung changduna pochei leiraga amuk thoglai thoglakpada memthoigi mamanabi ama thengnaduna wari sanari. Selina Mama ai si dukandagi ising lorongge. Memthoi su hoi haibagumna mangak nomai Seli su hairamlaga dukandu tamna lai tanja chana nganbasu call tokshilai. Kaidorino Mamaga bazar lai Kaidoba Mamagi thabaga magila ini tamai dige tawrige aisu tamajogi dukan da lai. As exam manung sida dukan amuk thoraba sumitei magang hek lakpani tamajoga yansang napi leiba chatri haladawni khoisu haladawni thengnabadi yaroidro ngasigidi farak tarni. Nangido awinki mamaga lairane mama makhol tade. Mama do mama nabi ama thengnayena wari sauri ai sing kharangina dukan da laine. Kayam lapke lapti wari sana dukan yokshilai somna nganbasu mi lakpagi thamlagi kona tawrake haiduna phone adu kakre. Sally si sing bottle ama lauraga thaknabagi makhum hangdorei aduga thakki haiduna thangalai khangaudi thangalakliba bottle adu nupa amana fatlauki. Sally ngakni yenglai nupa dusu ising bottle du good thakki nupa du yamna ising khauranglabagi mahongni.
Sally di nupaduda dung munna maya kaduna yengli ukraba saktam amagumna yamna ngaknasu yengbani ningsingnabasu honari kadaida ukibano haina kona thangna ningsinglai matam kharagi mamangda nongma school halakpada nganba hoiga wari sanaringai Sylviana prap sensilaktuna noi sainangai hauri haina makut thinduna taklakiba nupa aduni numitudasu Sally na nupasida munna yenglambani ngasi amok ikhang khangaudana thengnaba sidadi hena ngakpa haraubagum phaujari nupadusu ising adu thakpa loiraga bottle makhumdu leishin na ingakakna mangonda yengduna leiribi nupi machadura hairai sawade ai ising kharaman bagini nupaduna hairibadu tadi Sally di nupadugi saktamdo munna sum yengli kari khalurabana khangdi mataududa nupaduna Sally gi mamit mapada makhut haiduna amukasu hairai mi boduga munna yengbong na bro hairaga nokfet tau Sally ngahaktang wakal mangaga leiramba adu nupadugi makhut hairakpaduda gyan lai gyan lakpa mi koptai kairaduna mamaya di lukthairai sawya de stadro nupaduna mukasu hairakpani Sally na tapna saudi hairaga chatkige tawi ngaiko ising thapagi singdri yarniye nang di tharoi hairo thakningdre adudi ming hairamo Sally nokfet tawna Sally kawe ado aigi ming di khangningdro Sally ikaina nokfet tamak tawrai nupadusu nokfet tawna hairai aigi ming thauba kawe Tanjaduda thawbagi phone kinglai phone du pairaga haifet laitui hello tamo lage yore kuirare thengnadri phone torakena haibani hojipogidi tawtri aibudi moina haiba famdu leirini Sally leptuna thawbana wari sanariba du tai sanariba wari dunadi kanagumba miyoi khara thengnagadabagi mawng mali haiba khangi wakal amada masu thawbada yengduna sum leptuna leirubani thawbasu wari saba loiraga Sally da nokfet tawnon silai Sally yenglamba mit adu hut leiduna chatpa hawi thawbana mukasu nongma mu thengnakisiko Sally nokfet tawna yenglamlaga mamagi manak tamna muk chatkre thawbasu nokmi Sally na chatkhribadu yenghawi Sally su karibu khalurabano amuksu tunghanna leiduna yenglai amuksu hena ikaikre thawbana mabusu yengduna leirambana anidu michanarubani mamaidu kaina fat leiduna makhongdu gamgam thangkre thawbasu irangpuba nungsiminok amanok leduna yenghauri ashumna nongnini shu haukre nongma nungthilama Sylvia pakhatna khoirangna langtaknana bazarduda koichen chenduna kanaguma mi amabu thibagi mawongda chattiba miyoi khuding adubu mamangda changsin jaksinduna yengli thiriba mi adu amatta oiramdraba male restaurant amada amuk changlaktuna magi famnariba miyoi singdubu munna yenglai leiriba mi singdugi manungdasu mana thiriba midu yawdraba male pakhatna thawai adu wana hathu amuk chantorai aduga hotel amada amuk changlaktuna leiriba room khuding thong namduna yengli pakhat palangtangnaba adusu ashumasum hangalai room singdudagi thoglakliba mi singsu amatta oiramdabaduda yamna matha sana corridor aduda lepi aduga tungmang naket yengli mamai dusu humang marik pakli aroibo oina jungnana room amada yenglai aduga tapna changsinduna makhut aduna tapna thongduda thilai pakhatpagi mihusu kanna chongli sorsu thabet holi makhutna thillabasu thongdudi hanglakti makhut aduna khitang kalapna thongdu namlubada masana hanglai lok tawdaba mali thongdusu khitang illubada masana dum hanglakli thongdu hangdokpaga uri oiramliba fibam adu ubada Sylvia di tu khyau chungki mayadusu krak chiglai malem leimaisima kokthakta thangatpagumna wana floor mathaktuda gitfamdarai mitki pisu lepalai khidre bedtuda nganbadu nupi amaga natai chadaba mawda hiptuna lerambani nganbagi mataubu uraga warauna pitana thomataba michna aniduna yengna mathwai adu chakna makhol thokna hege kablai nganbaga nupi dugadi Sylvia na kaplibadu ingak ngakna yenglai kari su khangdabagum